Dear Manipur, YouTube channel swing birbu mayam pum nong po muka hana taram lok seri han bade amna MOREH pa wama bade thamjage sanje lok to khut thok nakhre MEEOI ama nongmei na KAPTUNA HATLAMLE Imphal is amadi Kangpokpi district ke lona ba khamen lok ki singsang pareng da ngarang KUKI kulai pai besing na mitei volunteer singa akan bomong da kutok na duna misimina yaw khroba matung ngasi su sagong mang police station ki manung sana lebas sanje lok ta kutok na kre haidi thodok adu ngasi angan bapung manga rom taba matam da thoki bani haidi press na phangba pawgi matung ina kongbu maru singsang pareng oriba mag hills ki KUKI kulai pai bani singna basing na mitei khultam na nongmei kap tharak padagi nakal ani ki marak ta pung khara kutok na ki bani haidi adu bo thodok adu misimina amadi asoka pangi paw hojik phawgi oina leitri amarom da thawal district ke teksam maning sing amadi kaksing district ke wabgai thambal singya gi lona mafam amada sakhang da basing na MEEOI ama nongmei na KAPTUNA HATLAMLE thawdoga singa sinung tin pung ani ke makhai rum taba matam da thoki bani hairi police tagi phangwa pawgi matung ina laikhidrab MEEOI edu sakhang da basing na faduna purak laba matung mafam adu da nongmei na KAPTUNA HATLAMLE oiramba yai thawai haksang adugi mafam anida nongmei maruna panbagi dakpham sing leiramba thengnaki loina paw adu tabadagi khungjom police ki team amasu laktuna yengsinki hairi aduga mathangi update asuna MOREH si Manipur gi Saruk Amani Kaodaba phai MCM MOREH dagi CDO lauthoku haibasi MOREH si Manipur gi Saruk Amani haibasi Kaodaba phai haina mitei council MOREH MCM gi serol amana hairi serol asin hai CDO si state force na masagi state mathu to haibasi mhausani MOREH gi mitei singi lehuri balanthum sing state lengak nangak sian haibasi makhoi gi mathoni MOREH gi mitei ekhoi gi su constitutional right ni state force na ekhoi gi lanthum ngak selhan haibasi Manipur lengak na su MOREH da hen state force sajan biu MOREH gi mitei singi lehuri balaisang yum ingkol sing ngak selhan biu state force leitam pham sing da mitei gi lehuri balanthum sing tek takai dana leiba amata udre khudam oina Surasanpur morpung Kangpok pina sing basing da mitei gi lanthum sing tumna manghan ke balaikhre haibasi pumna mang khangnarbo wafam ni haina serol asina haidi aduga mathangi update asina KUKI zo singna landarak libasi sapsana thingna mitei sanura singna firep lominasi Myanmar dagi sangsilakpa KUKI zo singna mitei maitei gi mathakta landarakli basida sapsaba thodang loduna thengnana mitei sanura ningol singna firep lograsi haina mitei tribe union women's wing na phongdorakli mitei tribe union women wings ki convener thokchom Rupanjali na khuyak piduna thadurpa serol amada yelhumi oriba mitei singna maikai kaya da luraba lanpham sing thengnari asigumbe state asigi luraba tanpham asida university ke thak phawada mahitam libil lerik lesu hairabi mitei sanura ningol kaya sulamdam asigi damakta ngamba thodang loduna lanpham asida saruk yarakli malim gi waina sanura ningol singna laiba ki luraba ningtam lan huya yawol iho amadi khunai miyam gi hakphungna bagi lantheng kaya da thodang kaya laukhiba ngasi su miyam na mirol kaya da paujel piduna lagli masigi mayek laraba khudam lamdam sigi nupi singi ahan ba amadi ani suba nupi lan na malim gi miyam da ngasi su paujel piduna leiri bani hairi india gi yamlaba missing crore chamaga nipuga humdoi amadi Myanmar dagi sangsilakpa mitop singi akan ba ising isaugi irei dalamdam asigi yel humi oiriba mitei purupti malim gi mutkiba yabagi phibam da lagle masidi aikhoi isabu amata amadi irei bak iramdam kan ba haibase aikhoi khuding makki thodangni maram asina aikhoi isabu kanjanabagi damakta mitei purupu Indian Constitution gi article 342 1 gi manung da ST list ta yohan ba haibase khwaidi gi maruoi masida natana mapanda gi lakpu mitop singbu India lenga ki ST list ta yausil halamliba asisu lauthokna ba aikhoi punna khungjang sengsin bada saruk yaminna ba mathau tai amarom da lal nang na ba leibak asida center amadi state lengak na miyam bu hingna ba gi ngaklo pi bani haibagi ming da pi khiba makhal khuding makki scheme benefit loan gi senpham khonggot pa lepiu low pan ba ya khidreba awa mayok nirbe long mi singdagi khazna na singba su khonggot pi ganu lengak na pi ba khudung sa ba sing amadi logi senpham sing lanjau thokpa matam amadi awaba taba matam dadi loan khumgot pa haibe sisat na de state asda hojik thoklibi irang asina maram oiduna thabuk phangdriba sufam nompham khangdraba naha kaya na hingna bani haiduna tongan ba loisang singdagi lawruba makhal kaya gi loan singi senpham singba ngamdabagi phibam da lagle maram asina loan lawruba mi kaya suicidal motive oiraktuna awaba kaya mayok narakle asigumlaba lalna sigi amangata kangkhung chaibe saktam loina awaba saithing sing ekhoi gi yum puriba nupi singi mathakta asobo potlum ama Khongalagli Khangbangambagi Pankai Lalaglabadi Linga Kilay Income Tax Office Tax Section Shendoi Celeb Khumkat Liba Bank Sing Amadi Revenue Departments na sing basing mathakta lamdam sigi nupi sing nakan ba khongjing sangsilakpa yai haibasi mari leina basing nasu Kaodaba phai tha asigi kulhumdoi telebak asigi Prime Minister Union Finance Minister State asigi Governor amadi Chief Minister nasu Income Tax lauduna ba haiduna ai ba serul pisin ki basu laikhrabani haina serul asina makatari video sing bibagi damakta mayam pum nong pu amukah na thakachari anob update